이만하겠네. 저기 좀 와리 리베다 아이디 저거이 그러가 빠면네. 얌 빠먹거든. 세 거기가 시기 시대자 미스트리 레레 아두가 너 원비 오래 아두 아이디 주갈이들 레네 사기 거기노기 동부 탁보기 시험 사보다 고기 패시 짝짝을 먹으면 더욱더 좀 마하우 그래 펑브라 ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯑꯩꯈꯣꯏꯁꯨ ꯈꯦꯆꯤ ꯆꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯦꯛꯀꯦꯅ ꯀꯥꯈꯠꯂꯛꯏꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯦꯁ ꯌꯦꯡꯉꯣ ꯁꯨꯠꯅꯦ ꯁꯨꯠ ꯌꯦꯜꯂꯣ ꯁꯨꯠꯁꯦ ꯑꯩ ꯄꯥꯛꯅ ꯇꯧꯗꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯇꯧꯔꯒꯦꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯦ 이마나 사ꯕꯅꯤ 시기 피지 ꯐꯖꯕ꯭ꯔꯥ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯔꯣꯏ ꯂꯦꯟꯊꯔꯒꯦ ꯃꯔꯣꯏ ꯂꯦꯟꯕ ꯍꯧꯔꯒꯦ 시기지는당 ꯑꯗꯨꯝ ꯂꯦꯜꯂꯒ ꯌꯥꯅꯤ 그가 마디 그 시간 상호이동이네 ꯍꯥꯏꯗꯤ ꯉꯔꯥꯡꯒꯤꯁꯨ ꯈꯔ ꯂꯩꯕꯅꯦꯕꯀꯣ ꯉꯔꯥꯡ ꯍꯦꯛꯄꯗꯣ ngasidi mayam kang khoi kang special oina block se semdaradoine aduga khoi yum le ngai angar ngai de khoi kang chingyebuko adudadi pi ngai dani yam kuire chingidaba adu ching matamda laikai pali akhoi kaino je laikai je yum ahum mari punjal ledana aduna nong punna deba aduga hawrapaga aroiba gana kang chingeba adagi kang je hana dum chinge adu अखोइना खंगपदि सिंगपदि अखोइगी माइप के याम खोंगेबको असु नोंगिने जिरि थादोइनिको इंगा हिंगेनगे अदुगा माइप से खोंगा इसै जे हाउ हाउना थादोने लाइकागी पाखंग साबजे ला नुंगांगिने पंचाक सकथैनि इसै जे माइक्रोफोन तरगा लिकोन सानै गायनागा हाइबो लिकोन सानबदि अखोइ खंगक्तरे नते सोम हाइबा कांगे नुंगा अखोमा होइना अमु खंगेबको अदुना जोइदेब चोंबा गायनागा हाइबदो जोइदेब चोंबदि चिंगे चोंगे जया जगन्ते होसहारे तौरगा सकपुदो कांगदो यामना स्पेशल ओइना कनो तौरपुदो खेची जानबगी पाखंग लेसाबी गायन तौरगा ग्रुप अखोइ इसी होइ करी होइ दादा होइ के माइ ग्रुप खंगनाब जिमुजे माने हाइदि लाकदिन लेसाबी मयाम लेइरे पाखंग फाबा गाता लेरमनिना मीदो वातम मोइदोने याम पामे एसुगुंबा थबकसे एगी ओइनादिको लाइटिंगी या मरी लेनाबा पोत चैजिंजे आई हेदी अदो हौजिक्ति लोइना अमता कनो तौद्रे मतमदि याम नुंगाइबदो मानागने जोइदे चुंबै वारी लिबदा आइदि जगोइ खरगा पामने याम पामकपदो अदो अखोइ मयाम लेकाइगी अहन गैना मकोक सिंगनी लाइसाबी मसा करी करागासे लोइ यावरगा मखों कारण चल अमुक हन्नी अमुक चटकनी अमुक हन्नी तौत नतिये मागी स्टेप तुगी मतुंगिना ina sigi yerum ma kutung jalise kupna sugaige aduduga aigi morok morok khara haurije sikim gi sidai hapke na tungjala thamine yama ma phone ta na sugaige aduduga hapki mayam thang aigi sidai yaure lapu sidi akhoi ka kaoina kano to hollage lapu kakpadi ai nuai trebako la phajaba yaure अदुदुगा लफु मचा अनि हौरि आसी ओइना चावहलगे अमसिदि चावरे अमसिदि पिए द अमसिना नहामुक आइगी लफु पिरकप नुपीदो फ्रेंडो माइ लफुदो लोइ सिदोखरे हाइबको अद आइना अमुक पिधरगे आइगी युमदा निंगोंदा कनो तौरगा सन हाप्त्रा अखोइगी लुहुंगदा सनगे पिबजे मचा पोगा सन अमु सनिंग हनबन सन अमु हन पिबनेबो सनामा अदमाइना अखोइदा लफु पिबिरकपगी लफु मचा हनगे मैम आई वाखनजेको हयवाई युम थोगा सन लोइदोइने यामनदि लोइरोय अनीगुंबा सुम लोइबदो अदुमाइना लोइनी आई सुम लोइनिंगेबा यामनगदि सेबादि आई अमु ngमोयबको अदुगा येन गानु खरसु लोइगनी अदुमाइना खल्ले आई हयें युम थोकांदा खुग कागिदि खंगद्रे आइदि फार्म तोदोइने फार्म हाइब्सदा हेते याम चावने हेते पैसा नुसागी अदु अदा थादबगी नतेको हिंगोन मसाम तोरगा इंटीग्रेटेड फार्मिंग अना अखोगी येन खितंग थंबा अदगी पुखि मसाम थंबा थबकसु ओइजबा अदुमाइना तौरगा तौगेना खोगा खोनि खल्ले सिगी लफुजे अमदि योंगना चाथोखरे अमदि अखोगी तारे
ꯁꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯃꯆꯥ ꯑꯅꯤꯁꯤ ꯆꯥꯎꯈꯠꯂꯛꯑꯅꯤꯕ ꯁꯤꯗꯩꯗ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯔꯤꯁꯦ ꯑꯩꯒꯤ ꯑꯃ ꯑꯣꯏꯔꯒꯦ ꯃꯥꯒꯤ ꯑꯃ ꯑꯣꯏꯔꯒꯦ ꯄꯥꯝꯕꯤ ꯃꯆꯥꯁꯨ ꯃꯌꯥꯝ ꯍꯧꯔꯝꯕꯅꯦ ꯀꯀꯥ ꯌꯣꯡꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯂꯐꯨꯗꯤ ꯅꯧ ꯅꯧ ꯂꯥꯎꯕ ꯃꯥꯜꯂꯦ ꯌꯥꯝ ꯍꯤꯗꯣꯛꯎꯔꯅꯨ ꯁꯤꯃꯗꯤ ꯍꯤꯗꯣꯛꯄ ꯌꯥꯔꯣꯏ ꯁꯤꯗꯩꯗꯤ ꯌꯥꯔꯅꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯄꯛꯑꯣ ꯁꯤꯔꯣ ꯑꯗꯨ ꯍꯥꯄꯛꯑꯣ ꯑꯗꯨ ꯌꯥꯝ ꯅꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯤꯗꯒꯤ ꯂꯐꯨ ꯃꯆꯥ ꯑꯃꯁꯨ ꯆꯥꯕ ꯐꯪꯗꯣꯏ ꯗꯦꯜꯂꯤꯗ 70 ꯄꯤꯕ ꯂꯐꯨꯗꯨꯃ ꯑꯣꯏ ꯌꯥꯔꯦ ꯀꯗꯥꯏꯗ ꯌꯣꯟꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯣꯟꯒꯦ ꯍꯥꯏꯔꯣ ꯅꯪ ꯌꯥꯝ ꯁꯣꯠꯀꯜꯂꯦ ꯇꯜꯂꯦ 이봉아 ꯄꯩꯁꯥꯗꯤ ꯁꯨꯡꯆꯣꯏ ꯁꯣꯠꯄꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯈꯨꯠꯁꯤꯟꯅꯁꯦ ꯍꯥꯏꯔꯤꯕꯅꯤ ꯈꯨꯠꯁꯤꯟꯅꯁꯦꯕꯨꯗꯤ ꯍꯥꯏ ꯏꯕꯦꯝꯃ ꯁꯤ ꯂꯨꯄꯥ 10ꯗ ꯄꯤꯔꯛꯑꯣꯒ ꯍꯥꯏꯔꯗꯤ ꯂꯨꯄꯥ 10ꯗ ꯄꯤꯂꯧꯔꯣꯒ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯌꯥꯝ ꯇꯥꯡꯃꯜꯂꯦ ꯂꯨꯄꯥ 8 मखाꯏ ꯄꯤꯔꯒꯦ ꯀꯩꯅꯣ ꯃꯈꯥꯏꯗ ꯆꯣꯞꯄꯦꯕ ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯇꯥꯍꯟꯕꯗꯨꯗꯤ ꯀꯔꯤꯅꯣꯝ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯅꯣꯝ ꯍꯥꯏꯅꯕꯗ ꯇꯥꯍꯟꯗꯕ ꯅꯠꯇꯦ ꯇꯥꯍꯟꯕꯗꯨꯗꯤ ꯄꯣꯠ ꯂꯩꯔꯗꯤ ꯁꯤ ꯇꯥꯎ ꯈꯣꯠꯂꯣ ꯅꯝꯗꯅ ꯍꯦꯛꯇ ꯃꯨꯜꯂꯒ ꯇꯥꯍꯟꯕꯒꯤ ꯋꯥ ꯑꯗꯨ ꯅꯠꯇꯦ ꯄꯣꯠ ꯑꯃ ꯂꯩꯔꯗꯤ ꯃꯁꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯔ ꯄꯣꯔꯛꯀꯅꯤ ꯗꯨꯀꯥꯟ ꯑꯆꯧꯕꯗ ꯆꯪꯉꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯤꯕꯗꯗꯤ ꯁꯤꯀꯤ ꯑꯃ ꯇꯥꯎ ꯍꯥꯏꯗꯦ ꯏꯀꯥꯏꯕꯒꯤ ꯑꯗꯨꯒ ꯂꯨꯄꯥ 5 ꯌꯣꯟꯕ ꯄꯣꯠꯇꯗꯤ ꯂꯨꯄꯥ ꯑꯃꯇ ꯇꯥꯎ ꯂꯨꯄꯥ 2ꯗ ꯇꯥꯎꯅ ꯁꯤꯗ꯭ꯔꯤꯕꯣꯛ ꯃꯣꯔꯥ ꯄꯨꯔ ꯐꯝꯕ ꯉꯥꯡꯅꯩ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯉꯥꯡꯅꯕꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯅ ꯐꯤꯛꯁ ꯄ꯭ꯔꯥꯏꯁꯀꯨꯝꯕꯗ ꯑꯣꯏꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯔ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯃꯦ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥꯅ ꯐꯣꯇꯣ ꯑꯃ ꯅꯝꯕꯤꯔꯛꯑꯣ ꯐꯣꯇꯣ ꯑꯃꯅꯤ ꯈꯛꯀꯤ ꯋꯥꯅꯤ ꯅꯪ ꯏꯔꯣꯝꯕꯗ ꯍꯥꯞꯅꯕ꯭ꯔꯣ ꯑꯗꯨꯗꯨꯅ ꯁꯤ ꯏꯔꯣꯝꯕꯗ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯁ ꯃꯌꯥꯝ ꯐꯛꯄ ꯑꯩꯁꯨ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯔꯣꯏꯗꯤ ꯁꯨꯔꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯎꯅꯕꯁꯨ ꯇꯧꯒꯦ ꯁꯣꯟꯗꯒꯤꯁꯤꯗꯤ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯌꯥꯝ ꯍꯦꯛꯑꯣꯏ ꯀꯀꯥ ꯍꯥꯏꯗꯤ ꯃꯔꯣꯏꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯆꯥꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯃꯅꯝ ꯈꯔ ꯅꯝꯈ꯭ꯔ ꯂꯣꯏꯔꯦ ꯑꯃꯨꯛ ꯄꯨꯔꯥ ꯍꯦꯛꯇ ꯑꯗꯨꯗ ꯆꯥꯕꯗꯨꯗꯤ ꯍꯩꯇꯦꯕ ꯉꯥ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯌꯥꯏ ꯑꯩꯅ ꯑꯃꯨꯛ ꯏꯔꯣꯜꯂꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯈꯤꯇꯪ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗꯅ ꯆꯝꯄ꯭ꯔꯥ ꯃꯅꯥ ꯑꯃꯅꯤꯗꯪ ꯍꯦꯛꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯎꯠꯇꯤ ꯊꯣꯡꯕꯗ ꯍꯥꯞꯀꯦ ꯃꯥꯏ ꯃꯅꯝ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯗꯣ ꯈꯪꯕꯤꯔꯝꯒꯅꯤ ꯆꯝꯄ꯭ꯔꯥ ꯃꯅꯥꯒꯤ ꯅꯨꯡꯁꯤꯕ ꯎꯇꯤ ꯑꯁꯪꯕꯗꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯧꯖꯤꯛꯁꯤꯁꯤꯅ ꯎꯇꯤ ꯀꯥꯝꯊꯔꯒꯦ ꯎꯁꯣꯏ ꯀꯔꯤ ꯀꯔꯥ ꯅꯥꯀꯨꯞꯄꯤ ꯂꯣꯏꯅ ꯍꯥꯞꯄꯕꯅꯦ ꯍꯋꯥꯏ ꯃꯪꯒꯜ ꯎꯇꯤ ꯀꯣꯕꯤꯁꯦ ꯈꯥꯏꯍꯟꯒꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯥꯅ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯍꯩꯇꯦ ꯀꯥꯡꯒꯤ ꯎꯇꯤꯅ ꯎꯁꯣꯏ ꯆꯥꯛꯀꯧꯕꯒꯤ ꯎꯇꯤꯗꯅ ꯑꯃꯨꯛ ꯀꯔꯤꯕ ꯑꯩ ꯈꯪꯗꯦꯗ ꯆꯦꯡ ꯍꯥꯞꯇꯧ ꯋꯥꯠꯂꯤ ꯑꯩꯒꯤꯗ ꯎꯌꯦꯟ ꯍꯥꯞꯄ ꯆꯩꯔꯥꯎꯕꯗꯅ ꯎꯌꯦꯟ ꯑꯗꯨꯒ ꯀꯥꯡꯗꯅ ꯎꯁꯣꯏ ꯃꯌꯥꯝ ꯁꯣꯝꯗꯅ ꯑꯩꯈꯣই ꯆꯦꯡꯒꯨꯝꯗ ꯂꯩꯔꯦ ꯁꯤ ꯆꯦꯡꯒꯨꯝ ꯂꯩꯗꯣ ꯕꯣꯔꯥꯗꯧꯅ ꯑꯃꯅꯤꯗꯪ ꯑꯝꯇ ꯍꯧꯔ ꯆꯥꯕꯗ ꯈꯤꯇꯪ ꯆꯠꯁꯤꯜꯂꯛꯀ ꯑꯃ ꯌꯥꯎꯗꯕꯤꯗ ꯑꯃꯅ ꯑꯃꯅꯤꯗꯀꯣ ꯍꯣꯏ ꯅꯪ ꯄꯀꯧꯔꯥ ꯍꯧꯕꯤꯗꯣ ꯑꯗꯨꯗ ꯌꯦꯡꯁꯤ ꯂꯩꯗꯨ ꯃꯈꯣꯛ ꯌꯥꯎꯗꯕꯤꯗ ꯃꯌꯥꯝꯁꯦ ꯐꯧꯕꯥꯛ ꯆꯦꯡꯒꯨꯝꯗꯨꯅꯤ ꯉꯁꯤꯗꯤ ꯅꯩꯔꯒꯦꯅ ꯍꯦꯛꯇ ꯇꯧꯔꯕꯅꯤ ꯀꯥꯡꯁꯦ ꯆꯦꯡꯒꯨꯝꯁꯨ ꯑꯣꯏꯍꯜꯂꯒꯦ ꯀꯥꯡꯁꯨ ꯑꯣꯏꯍꯜꯂꯒꯦ ꯆꯦꯡꯒꯨꯝ ꯎꯇꯤꯗꯨꯔꯣ ꯃꯌꯥꯝꯁꯤ ꯎꯇꯤ ꯁꯧꯒꯠꯅꯕ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯤꯜꯂꯛꯏ ꯉꯁꯤ ꯊꯣꯡꯉꯤꯁꯤꯒꯤ ꯃꯤꯁꯇ꯭ꯔꯤꯅ శ్రీమతి ꯁꯤꯂꯥꯗꯦꯕꯤ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯑꯣꯡꯕꯤ ꯁꯤꯂꯥ ꯂꯩꯃ ꯍꯥꯏꯕ ꯑꯩ ꯃꯧ ꯑꯣꯏꯔꯦ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯑꯣꯡꯕꯤ ꯃꯌꯨꯝ ꯍꯥꯏꯔꯦ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯑꯣꯡꯕꯤ ꯅꯪ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤꯅꯤꯅ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝꯅꯦꯕ ꯅꯪ ꯌꯨꯝꯅꯥꯛꯁꯦ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯑꯣꯡꯕꯤ ꯁꯤꯂꯥꯗꯦꯕꯤ ꯍꯧꯖꯤꯛ ꯎꯠꯇꯤ ꯊꯣꯡꯕꯤꯔꯤ ꯉꯁꯤꯒꯤ ꯃꯤꯁꯇ꯭ꯔꯤꯅꯤ ꯃꯥꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯗꯨꯒ ꯊꯣꯡꯗꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯉꯁꯤꯒꯤ ꯖꯨꯒꯥꯂꯤꯅꯤ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯈꯣꯠꯄꯗꯅ ꯑꯩꯅ ꯂꯩꯔꯦ ꯑꯩꯅ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯁꯣꯝꯗꯅ ꯃꯤꯁꯇ꯭ꯔꯤ ꯂꯩꯔꯦ ꯃꯥ ꯑꯩ ꯈꯤꯇꯪ ꯊꯥꯗꯣꯛꯄꯗꯣ ꯃꯥ ꯌꯥꯔꯣꯏꯅ ꯈꯪꯕꯒꯤꯀꯣ ꯁꯤꯅꯁꯨ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯤ ꯃꯌꯥꯝ ꯃꯥꯅꯗꯤ ꯁꯤ ꯐꯖꯕ ꯍꯥꯏꯗ ꯑꯩꯁꯦ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯂꯋꯥꯏꯗ ꯂꯥꯛꯑꯒ ꯑꯗꯨ ꯇꯧꯗꯕ ꯑꯗꯥ ꯇꯧꯗꯕ
ai ton da nang kan ta ngam bro nang loin pham le cha ge hai ron laur pu da ko ki da na kalap tak tak ni ga dum sem ba yaw ra ta nang kalak ni pu hong de ni pu ho di ya nang da dan so ko khalam ni ai di ni ne do so si do mayam hojik uti sok tok sala dang ni sok ki matam yok salak le adu per ka puidra kap sa zung te no kon chong mai dra sini si ai ni pa mm ni hai ga ni me pa na na ren pering ring ai ki ni da mi okay mai ra nga oh tu ko sadra sa chong adi no ku ni no chong na ba ni kha de chong mo ya chong na de sa an de chong na chen ni am chen ba pang de ki ta ta re na na lai ko ni na ta ki de la thôi bây giờ phụ tê anh lại phụ quan thôi ông nó gì chứ itu gas deh orang dah yang ngampun teh ini ngam man lipan da na biasa ni da lai je ho gya da ni to si kai de tu ni si ki bang bang ti ro ni go lai je ni je ko we to je no ada Delhida nang na tang po kang bu de single la yo ka mu da de aku kau ini tabu tabu pun mana ni man ni yang boleh je wah yang lap nanti ko hadir je hai di yang hai ro no adu ka ka mayam tu yang tu tok to re mayam mana mam lap ra si kuina sohala roi ang dang rong lang di son ge adu ko loy mayam ngasi di pakora ngasi di phajab loire pakora ada hai di tunuk ni kang no mit we ber ke ma phajab loire mayam phajadra si dia mayam pakora di masak phajar hai ai dong bisa ba ai ketang kan ba phajab di mane ba da na ko sang tam no da phajab di mane ba ko pakora ji yeng ba da phajara ga ju ko magon da kaimta atopa magun yok de phajab khaktang nagon da na phajab khaktana tana ki bam ji yaw yo magun je nangi di ani ne ba adumai hai no mi ayeng ba mi na di sidarak sano nang na di sidab na ti ye hai ga dam ni ki ba hai ba ji bu kai no phaja ba da bu ki ba oina bro ko ino ne ya di da inu pa ji magun je ani yaw ge to na na ko ko di ya no ko na ni je humang pili pili so ge du mana dau hat pa wa nga tani mana ngang ji mayam to akoi ngasai gi lapu akoi isa da thajab lapu ni ko asi di soidre phajare nasi masak phajai haidi pakora ji yeng ba da se phajada ba yaw ada toina ho bagi hai tare haidi chang do haidi kyam nangan ga da ge da khanga pu da toina tawdradi mane ma asi je mayam ne nang gi du sida taw na hai ko ko akoi na sem to ko hai ni ne mayang yaw de ko ama tan da thada gi ngasi gi pakora ji sida lai re ko sari ne tik ngasi di post thi da ne masak si chap chare ngasi di ano ha mayam ai gi je cheng ji sa me ko adagi hawai musori khra ma pe machu ha pe adagi kari ba si da marina kupi aduga gi tang ma ga ha pa ge aduga khai to khai ga ge nang je ai sa u lo ge di ya da ba thong mi do ona ma di ta ona me gi si mi to kon thong la kan na kan ngang le mo de ma di sik to ni ni ge mayam yam ma na sung ngangan mo do ga na kan nong da to pom na sung thong le mo adi ta to bi lam aina to bu da ne awat ba yaw su dum hai dir o ko sum aina haji akoi ji si professional ni to bu na ta ne ai amukha ai yum da angang gi da to gre bu ko khoi ma thoi birthday da law ho ga ni khiji yo law se dum mana bra ne khalle da da di akoi se thong ta bi no ide na ma de
ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯈꯔꯗꯤ ꯍꯣꯠꯅꯕ ꯖꯥꯠꯅꯤꯅꯦ ꯃꯥꯁꯦ ꯍꯩꯇꯕ ꯃꯍꯥꯎ ꯆꯦꯟꯗꯕ ꯃꯥ ꯈꯜꯂꯝꯗꯣꯔꯤꯕꯅꯤ ꯌꯥꯝ ꯐꯩ ꯍꯥꯏꯒꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯨꯗ ꯉꯁꯤꯒꯤ ꯈꯦꯆꯤꯁꯤꯅ ꯗꯦꯗꯤꯀꯦꯇꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯗꯗꯥ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯕ ꯍꯥꯏꯕꯗꯨ ꯗꯦꯗꯤꯀꯦꯇꯦꯠ ꯇꯧꯔꯦ ꯄꯥꯕꯨꯡ ꯂꯥꯞꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯁꯣꯏꯕ ꯑꯉꯥꯝꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯍꯥꯎꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯪꯁꯦ ꯍꯥꯎꯔꯅꯤꯍꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯅꯥ ꯈꯪꯅꯤ ꯈꯪꯍꯥꯎ ꯍꯧ ꯂꯩꯔꯝꯕꯗꯣ ꯍꯦꯔꯥ ꯄꯥꯕꯨꯡ ꯑꯣꯏꯔꯦ ꯍꯦꯟꯅ ꯑꯩꯅ ꯍꯥꯎ ꯂꯩꯔꯝꯃꯗꯤ ꯑꯗꯨꯁꯨ ꯈꯪꯄꯣꯟꯇꯦ ꯂꯥꯁꯇ ꯅꯪ ꯊꯣꯡꯍꯜꯂ ꯄꯨꯒꯦ ꯍꯥꯏꯔꯗꯤ ꯑꯣꯔꯗꯔ ꯂꯧꯔꯒꯅ ꯃꯣꯇꯣꯝꯕꯤ ꯅꯪ ꯊꯣꯡꯉ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯄꯨꯔꯒꯦ ꯍꯣꯇꯦꯜ ꯐꯝꯃꯁꯤ ꯂꯥꯛꯑꯣꯅ ꯀꯔꯤ ꯇꯧꯋꯦꯕ ꯏꯆꯟꯁꯦ ꯅꯨꯄꯤ ꯃꯥꯜꯂ ꯂꯩ ꯅꯍꯥꯟꯒꯩ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯕ ꯃꯥꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯐꯅꯦꯛ ꯁꯦꯠꯄꯗꯅ ꯍꯦꯟꯅ ꯄꯛꯆꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯈꯥꯕꯩꯁꯤꯒ ꯁꯦ ꯑꯩ ꯏꯆꯟꯁꯦ ꯌꯦꯡꯉꯣ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯂꯥꯛꯑꯦ ꯍꯣꯔꯦꯟ ꯐꯖꯅ ꯐꯣꯇꯣ ꯀꯥꯞꯊꯔ ꯂꯣꯏꯔꯦ ꯃꯊꯛꯇ ꯆꯠꯂꯒ ꯏꯟꯖꯥꯡ ꯃꯔꯛꯇ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯃꯈꯥꯗꯁꯨ ꯀꯥꯞꯁꯦ ꯀꯔꯤ ꯑꯃꯅ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯇꯨ ꯉꯁꯥꯏꯅ ꯑꯥꯗ ꯌꯨꯝꯗ ꯊꯥꯒꯠꯂꯝꯕꯅꯤ ꯀꯩꯅꯣ ꯅꯠꯇꯦ नते आइना फनेक सेला मामा हापेन से के चानरिब्रा बच्चे ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ दुनिया से ꯆꯤꯡꯈꯠꯂꯣ ꯀꯩꯅꯣ ꯇꯧꯁꯤꯁꯦ ꯍꯣꯔꯦꯟ ꯁꯤꯗ ꯂꯣꯏꯔꯒ ꯈꯨꯗꯩ ꯍꯣꯡꯗꯣꯛꯁꯤꯁꯦ मा खुदै लैबने दो ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯨꯛ ꯍꯥꯞꯄꯤꯗꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯤꯒꯤ ꯏꯁꯄꯤꯁꯦꯜꯁꯦ ꯃꯔꯨ ꯑꯣꯏꯅ ꯀꯅꯥꯒꯤ ꯈꯜꯂꯒꯅ ꯍꯥꯞꯄꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯦꯡꯁꯦ ꯍꯣꯔꯦꯟ ꯃꯇꯣꯟ ꯄꯤꯖꯗꯣꯏꯅꯤ ꯃꯆꯨꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯤꯀꯣ ꯉꯥ ꯐꯥꯗꯣꯏꯗ ꯉꯥꯏꯔꯤꯁꯦ ꯃꯤ ꯈꯔꯗꯤ ꯃꯆꯨꯒ ꯍꯥꯞꯄꯒ ꯄꯨꯂꯞ ꯊꯣꯡꯕ ꯂꯩ ꯑꯗꯣ ꯃꯥꯏ ꯃꯈꯜ ꯉꯥꯛꯇꯅꯦ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯁꯤ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯀꯣ ꯉꯥꯗꯤ ꯂꯥꯏꯅ ꯍꯋꯥꯏ ꯊꯣꯡꯕꯗꯤ ꯃꯥꯟꯅꯗ꯭ꯔꯤꯁꯤꯗꯤ ꯅꯪꯒꯩꯒ ꯊꯣꯡꯕꯗꯤ ꯃꯥꯟꯅꯗꯦꯅ ꯅꯪꯕ ꯑꯩꯅ ꯁꯣꯏꯔꯦ ꯃꯣꯔꯣꯛ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯍꯥꯞꯄꯁꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯁꯤꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉꯒ ꯄꯤꯔꯗꯤ ꯍꯥꯎꯇ ꯂꯩꯇꯦ ꯃꯥꯅꯕꯨ ꯊꯣꯡꯕ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯅꯪꯅꯕꯨ ꯊꯣꯡꯉ ꯄꯤꯔꯗꯤ ꯍꯨ ꯑꯣꯏꯁꯨ ꯆꯥꯒꯦ ꯂꯩꯕꯅꯤ ꯄꯤꯔꯛꯇꯕꯩ ꯋꯥꯅꯤ ꯍꯨ ꯄꯤꯖꯒꯦ ꯈꯪꯗꯦꯅ ꯀꯔꯤ ꯍꯨꯅꯣ ꯈꯪꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯨ ꯄꯤꯖꯔꯗꯤ ꯈꯔ ꯑꯍꯥꯎꯕ ꯄꯤꯖꯔꯛꯑꯣ ꯑꯗꯨ ꯋꯥꯅ ꯍꯥꯎꯇꯕ ꯆꯥꯗꯣꯏ ꯁꯔꯛꯄꯨꯗꯤ ꯍꯨ ꯑꯣꯏꯁꯨ ꯑꯍꯥꯎꯕꯗꯤ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯈꯦꯆ꯭ꯔꯤꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯁꯥꯎꯠꯀꯤ ꯑꯣꯏꯔꯒ ꯑꯣꯔꯤꯁꯥꯗ ꯂꯩꯔꯛꯄꯅꯦ ꯃꯥꯏꯁꯨ ꯃꯍꯥꯎ ꯌꯦꯡꯅꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤ ꯃꯣꯏꯗꯤ ꯀꯩꯅꯣ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯨ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯅꯕꯅ ꯄꯤꯔꯦ ꯁꯤꯗ ꯎꯇꯤ ꯄꯀꯧꯔꯥ ꯑꯗꯨꯒ ꯈꯦꯆꯤꯒ ꯃꯥꯗꯤ ꯉꯥꯒꯨꯝꯕ ꯆꯥꯗꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯀꯔꯨꯅꯥꯒ ꯏꯅꯥꯎ ꯑꯖꯦꯒꯒꯤ ꯀꯩꯅꯣꯝꯇꯪ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯅꯕ ꯈꯖꯤꯛꯇꯪ ꯌꯧꯒꯦꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯁꯤꯗꯩꯗ ꯎꯇꯤ ꯂꯩꯔꯦ ꯃꯆꯦꯒ ꯃꯕꯨꯡꯒꯅ ꯂꯥꯡꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯅ ꯂꯐꯨ ꯏꯔꯣꯝꯕ ꯂꯐꯨꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯐꯨꯅꯤꯀꯣ ꯉꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯒꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯥꯡꯒꯤ ꯃꯊꯦꯜ ꯂꯥꯜꯂꯨꯒꯦ ꯈꯦꯆ꯭ꯔꯤ ꯂꯥꯜꯂꯨꯒꯦꯅ ꯁꯤꯂꯥꯒ ꯏꯆꯟꯅꯨꯄꯤ ꯃꯦꯔꯤꯒ ꯑꯩꯈꯣꯏ ꯏꯆꯟ ꯀꯔꯨꯅꯥꯒꯤꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯅꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯀꯅꯤꯗꯣ ꯅꯠꯇꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯕꯗ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯀꯅꯤꯗꯣ ꯂꯥꯛꯑꯣ ꯗ꯭ꯔꯦꯁ ꯆꯠꯂꯒ ꯅꯤꯉꯣꯟ ꯑꯅꯤ ꯂꯥꯛꯄꯁꯤꯗ ꯃꯩꯇꯩ ꯆꯅꯨ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯦꯁꯁꯤ ꯎꯕꯁꯤꯗ ꯑꯉꯥꯡꯈꯩ ꯌꯦꯡꯉꯤ ꯃꯅꯝꯗ ꯍꯥꯞꯄꯣ ꯍꯥꯏꯔꯣ ꯃꯅꯝꯗ ꯍꯥꯞꯅꯕ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤ ꯍꯥꯞꯄꯗꯨꯅ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯅꯝ ꯊꯣꯛꯄꯗꯣ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯅꯤꯗ ꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯗꯩꯗ ꯃꯤꯁꯇ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯃꯁꯨ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯖꯨꯒꯥꯂꯤꯗ ꯂꯩꯕꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯁꯦꯝ ꯁꯥꯕꯗ ꯃꯃꯣꯟꯒꯤ ꯈꯨꯍꯥꯞꯇꯣ ꯃꯥꯜꯂꯦ ꯑꯩ
mayam akwai Sidi mahal tang bagi. sidi special ni ko kainu duni chingum phawak tu yumgi ngarang khojak sauraga tharain yamba yam da hawa to bena te akoi Delhi da sum phama kan de chongman kan de khine ba ate tangan Mai si sam mai tang ase. Matung cha da su na. sidana ma sokuni ne injan mayam kan da se ma ki ma sokuni mayam sidana akoi ki Tamo pakora. kaino Sisem gi apiu. hawai jar mayum ine thawrani ki pakora yore hawai jar mayum ine thawrani Handaki pakora sine chau. handaki idi akoi sem yaw gi size matung semakpani ko mamang da apik da sem gi thungong de na akoi gi special guest ya akoi sem do gen ge mayam akoi yango kaino ne yung gi kang gi khechri gi ko kudai ge seta dana hau chab ya bra pakora di sidi Kuli khesi chakla bamon da tawdo chama mahau khara phangbra mahau kitang phang khangde sum mayam nungaina bagi tawrini sida pakora sida leiko sidi kan nang di kot pa hina bra mana masya sida Mai lei jo ite. Oti thong ga ai di ga hai ta bane ba do hai thoi yang di thong bane do mai. che ayu chaba horage tiga kano ga tiji ga jambayam chana ga Sana bra ba do. adu pakora am tanga hapsal yeng na handaki pakora charam gi roi che pese pakora da akoi myam habdring ai sem game ta hapo madi mamang ju chahugde akoi bungo ga ibungo ju chade adi akoi budi ko na char kani bo nungsibagi pijaning bagi adolom do intare akoi myam nungai bagi haitare yam samna ase demand yam la dan ni tu adune aidi nahan phagi torini amtang di pakora je putho Delhi hata putho am tai kano da aine ki akoi ki da yonda jirana adi manipur de chaw phang da myam le khechri do khara kanbra haine mai chak ai ni chapta Ye pi mana so mo hapti ko. Ado ai gi se amana khara kat tak ta gre amana normal ho jare. ni chapta lo Mix di daw ban. lo meri lo angang do Ang ma tang ki so. amoni pakora na start da pakora da hawre da moi na mu mangana ke mu ga sen nei na ado akoi na chaw du mangan akem sai Je do kanu blessing gi ha mangana bane. ke ba aduga badam ga sen ba Ni dam yaw to. akoi nahan akoi meri ga akoi chaw do chana do tawraga hapui ne ngasina khechri gi ni na adu tamdaba adigi mu ngi na kopi khar so ya ta sen bi adu na loi tawe nang hari gai do Ngasi na sa yaw ba ni na ina. mayam To. Pi e ba. Ke ma pakora mai cha le. Alu cha. Alu da lo. ado mushroom gi mahi je si habi jira Bo nang ke ha po ga ayom cha ho de. Meri si de koi blessina fasta re se kucha je pukam le kai chai ga na ma si to che chonam do onja lo ne mar mo pudom te yeng ge ba Darling, let me know. Darling, come there. starting ge de 최고 이제 최고. 이거 오빠 이제 싸고 했던 거마. 싸고. 나 아이디 최고인데 나도 통과. 싸는 게 봐. ai ni iro mo 이러면 자. 엄마 니래 니마 꼭 그래 이거 아이 최고 운동 그래. rum da ni na kra ga da wa ne no ngakra de ma koi mo cha do Ka ne am sa re ko ye tu to. adi hakchang di am pa ngakra or di mi i ha pe Ka na bu le kam de ko kon cha ba do. ada akoi na kra ren thom da ne Kilo de lo pa. Umra mai pu de mai pi bane da du kan da. Chahi tara mo ma gi wa. ado akoi na mu ngakra am ta cha da ba si la jo jo adu ni da yum da mi ngakra ga se bung ga na ni chu sa da ba nga chik se pak cha de adu ayai ba ti kitang kitang di cha ba yaw mayam nga sigi oina di akhoi gi kang ga mari leina na namjaba video je loisan jarage mathang gi video da amuk mayam ga amuk thengna se video ngai biramo hairo Thank you. video ngai ramo Nayamo.
Bye. Bye bye.